Hi ma'am, ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯅꯨ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯑꯩꯅ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯖꯗꯣꯏꯅꯤ. ꯑꯅꯝꯕ ꯃꯇꯝꯗ ꯉꯥ ꯊꯣꯡꯕ ꯑꯣꯏꯒꯦꯔꯥ ꯌꯦꯟ ꯉꯥꯅꯨꯒꯨꯝꯕꯁꯦ ꯑꯩꯅ ꯈꯔ ꯑꯗꯨꯝ ꯊꯣꯡꯒꯜꯂꯦꯕꯀꯣ. ꯑꯩꯒꯤ ꯍꯩꯖꯕꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯣꯡꯕꯗꯣ ꯑꯩꯒꯤ ꯄꯥꯝꯖꯕꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯣꯡꯉꯦ. ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯅ ꯆꯥꯏꯌꯦꯕꯀꯣ. ꯑꯗꯨ ꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯃꯌꯥꯝ ꯏꯊꯟꯇ ꯇꯧꯗꯣꯏꯅꯦ. ꯃꯣꯏꯗꯤ ꯀꯅꯥꯝꯇ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯌꯥꯗꯦ. ꯑꯩꯅꯗꯤ ꯁꯣꯝꯗ ꯍꯥꯟꯅꯒꯤ ꯃꯨꯛꯕꯥꯡꯗꯣ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯝ ꯇꯧꯔꯤꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ. ꯏꯊꯟ ꯆꯥꯔꯒꯦ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯐꯖꯒꯗ꯭ꯔꯥ ꯐꯖꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯕꯀꯣ. ꯑꯩ ꯑꯗꯨꯝ ꯆꯥꯔꯛꯑꯒꯦ. ꯌꯥꯝꯅꯗꯤ ꯆꯥꯕ ꯉꯝꯃꯣꯏꯕꯀꯣ. ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯆꯥꯛꯅꯦ. ꯃꯥꯗꯤ ꯃꯨꯛꯕꯥꯡ ꯆꯥꯃꯤꯟꯅꯁꯦ ꯌꯥꯗꯕꯅꯤꯅ ꯃꯥꯏ ꯑꯗꯨꯝ ꯃꯇꯥꯏꯗ ꯑꯗꯨꯝ ꯆꯥꯖꯈ꯭ꯔꯒꯦ ꯍꯥꯏꯌꯦ. ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯖꯒꯦ ꯍꯥꯏꯌꯦꯕꯀꯣ. ꯐꯔꯦ ꯆꯥꯔꯁꯅꯨ, ꯑꯩꯗꯤ ꯃꯨꯛꯕꯥꯡ ꯇꯧꯍꯧꯔꯒꯦ. ꯑꯩꯅ ꯑꯗꯨꯝ ꯇꯧꯍꯧꯔꯦ. ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕꯅꯦ. ꯁꯤꯅ ꯃꯥꯒꯤ ꯀꯂꯦꯖꯥꯒ ꯃꯔꯤꯟꯒ ꯇꯧꯔꯒ ꯃꯦꯠꯂꯦ. ꯍꯩ ꯃꯍꯤꯒ ꯏꯁꯤꯡꯒ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯔꯛꯑꯒꯦꯀꯣ. ꯅꯪ ꯑꯗꯨ ꯁꯨꯝ ꯁꯤꯗ ꯂꯩꯔ ꯇꯣꯛꯑꯁꯦ. ꯇꯨꯜꯂꯦ. ꯑꯩꯅ ꯏꯟꯁꯥꯡꯁꯦ ꯃꯍꯤꯒ ꯀꯩꯅꯣꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯕꯅꯦ. ꯀꯩꯅꯣꯒ ꯃꯄꯪꯒ. ꯃꯄꯪꯁꯦ ꯇꯣꯉꯥꯟꯅ ꯍꯥꯞꯄꯅꯦꯕ. ꯀꯩꯅꯣꯝ ꯇꯩꯊꯣꯛꯅꯕꯗꯤ ꯄꯥꯝꯃꯦ. ꯍꯤꯡꯒꯦ ꯇꯩꯊꯣꯛꯅꯕ. ꯕꯟ ꯂꯣꯏꯔꯦ ꯆꯝꯄ꯭ꯔꯥ ꯃꯍꯤ. ꯉꯁꯥꯏ ꯆꯝꯄ꯭ꯔꯥ ꯑꯆꯧꯕꯗꯣ ꯂꯧꯕ ꯍꯥꯏꯒꯦ ꯇꯧꯅꯤ. ꯊꯕꯤꯁꯨ ꯌꯥꯎꯍꯧꯗꯦ. ꯑꯝꯇ ꯌꯥꯎꯍꯧꯗꯦ. ꯂꯩꯍꯧꯗꯦꯕ ꯉꯔꯥꯡ. ꯍꯥꯎꯋꯦ. ꯆꯈꯣꯝ ꯆꯥꯎꯅ ꯆꯥꯔꯒꯦꯀꯣ. ꯆꯥꯃꯤꯟꯅꯔꯒꯦ ꯍꯥꯏꯔꯣ? ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯂꯧꯊꯔꯛꯄꯗ. ꯆꯥꯔꯣ ꯁꯣꯝꯗ. ꯃꯥꯅ ꯐꯖꯅ ꯅꯥꯟꯅ ꯁꯦꯝꯕꯤꯔꯝꯃꯤ. ꯆꯝꯄ꯭ꯔꯥ ꯃꯍꯤꯒ ꯊꯣꯛꯇꯦ.
ꯃꯍꯤꯒ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯆꯝꯄ꯭ꯔꯥꯅꯤ ꯄꯤꯛꯃꯟꯒ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯗꯨꯅꯦ ꯏꯊꯟꯗꯗꯤꯅꯦ ꯃꯨꯛꯕꯥꯡꯁꯦ ꯏꯊꯟꯇ ꯄꯥꯛꯅ ꯑꯩ ꯇꯣꯏꯅ ꯇꯧꯔꯣꯏꯒꯦ ꯇꯧꯔꯒꯁꯨ ꯑꯌꯨꯛꯀꯨꯝꯕꯗ ꯇꯧꯕ ꯅꯨꯡꯗꯥꯡꯗ ꯇꯧꯁꯜꯂꯗꯤ ꯑꯩ ꯆꯥꯕ ꯇꯨꯝꯃꯣꯏꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯊꯥ ꯅꯧꯔꯤꯉꯩꯗꯩ ꯍꯧꯅꯅꯦ ꯃꯣꯔꯣꯛ ꯑꯁꯥꯕ ꯌꯥꯝ ꯆꯥꯕ ꯄꯥꯝꯕꯗꯣ ꯃꯣꯔꯣꯛ ꯑꯁꯥꯕꯅ ꯍꯦꯜꯂꯦꯕꯀꯣ ꯑꯊꯨꯝꯕꯗꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕꯁꯦ ꯆꯥꯛ ꯊꯥ 3-4 ꯐꯥꯎꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯝꯗꯦꯕꯀꯣ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯌꯥꯗꯕꯗꯣ ꯑꯗꯨ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯊꯥ ꯑꯩꯅ ꯊꯥ ꯌꯥꯝꯗ꯭ꯔꯤꯉꯩꯗ ꯃꯣꯔꯣꯛꯀ ꯇꯣꯠꯂꯒ ꯑꯂꯨ ꯏꯔꯣꯟꯕ ꯃꯣꯔꯣꯛ ꯆꯥꯕꯗ ꯑꯗꯨꯝ ꯆꯥꯕ ꯑꯩ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯄꯛꯀꯦꯔꯥ ꯇꯥꯃꯣ ꯂꯥꯛꯑꯕꯣ ꯑꯩ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯄꯛꯑꯣ ꯍꯧꯖꯤꯛꯇꯣ ꯌꯥꯝꯃꯟꯈꯤꯗ꯭ꯔꯥ ꯃꯥꯜꯂꯦ ꯉꯥ ꯁꯨꯒꯠꯁꯦ ꯈꯥꯕꯩꯗꯣ ꯀꯣꯠꯂꯒ ꯌꯥꯝꯗꯕꯤꯗ ꯁꯤ ꯃꯌꯥꯏꯗ ꯍꯥꯞꯄꯣ ꯍꯥꯞꯄꯣ ꯁꯤ ꯑꯗꯨꯝ ꯍꯥꯞꯄꯣ ꯈꯨꯠꯇ ꯈꯥꯕꯩ ꯍꯥꯞꯄꯁꯨ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯍꯥꯞꯄꯣ ꯌꯥꯔꯦ ꯇꯣꯇꯣ ꯆꯥꯛ ꯂꯥꯝ ꯇꯠꯂꯝꯃꯅꯤ ꯌꯥ ꯁꯥꯎ ꯌꯥꯗꯦꯀꯣ ꯑꯩ ꯋꯥ ꯈꯔ ꯉꯥꯡ ꯆꯥꯒꯦ ꯁꯤ ꯍꯟꯖꯜꯂꯒꯦꯗ ꯑꯦꯔꯥ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯥ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦꯕ ꯃꯥꯅ ꯂꯩꯉꯩꯗ ꯑꯗꯨꯝ ꯉꯥꯅꯨꯒ ꯃꯕꯥꯅꯤꯅ ꯑꯗꯨꯝ ꯉꯥꯏꯔ ꯆꯥꯕꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯑꯩꯅ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯩ ꯃꯨꯛꯕꯥꯡꯁꯦ ꯄꯥꯛ ꯇꯧꯅꯤꯡꯗꯕꯅꯦꯕꯀꯣ ꯑꯗꯨ ꯇꯧꯔꯦ
Dạ. Hấp lên. Dạ. Việc xin rồi là phải nhá. Anh xin âm dần là cái thôi ta hấp lên nhau cơ. Tao cũng mới cái nào thôi ạ. Diêm. Apa na? Apa na? Ay nang deh apa na? Apa na? Kanadra champra. Ni thok champra. Thong thô yang thong độc. Ma'am, video se last ki matek macha ama yaramdre phone sagalakpagi mutkibudo ado video se side dum lotion lage ko ma'am nungai traga dum yengbiyo mathangda video karama video nam sige khallagai pura age video de lep phaning da bado ina dugine ma'am. Bye bye.